Akashvani Imphal Ngangom Kiran Pau Pajari Ahan Badamarweba Pau Mukhyamantri Yumnam Khemsarna Imphal Cycle Lambi Samjinbagi Thabak Chathariba du Chatuni Yangshinkrai Manipur Police na hairi mangkriba miyosing kananaba thibomagi thabak leptana shathari amasung Bharat Myanmar gi ngamkhai lana drug lalonbada chawna chenaba Myanmar masama NCB na Delhi dagi farai Mukhyamantri Yumnam Khemsarna Imphal Cycle Lambi Samjinbagi thabak chathariba du chatuna yangshinkrai Sahi asigi March tara marida lambi asi samjinanaba project ama Mukhyamantri masamakna hudokibani lambi adu samjinbagi hojik phawda wariba PM sing adu Public Works Department ki engineer Songtham Vishwachandrana Mukhyamantri da marik chumna pawdumki lambi adu quality control tawduna apiwa matongi manungda ningthina samjinba loisinanaba Mukhyamantri na pawtak piki Khongchet adu saruk ama oina Mukhyamantri Yumnam Khemchanbu Pangai amasung Khundrakpum area gi club sing amadi miyamna harau tayam okhi Mafam adugi miyamna pukalapa wakatsingsu Mukhyamantri na taki wakatsing adu tarba matungda Mukhyamantri na mafam adugi miyamgi hingbada sangba tangai fado polam sing fangananaba sarkarna makhatana honakigani haina su thajaba piki World S Vaccine Day na lakpada Mukhyamantri Yumnam Khemchana yaifa paujal pirakli warol amadu Mukhyamantri na hai malemgi oina ICBH maru phangna muthananaba sangsilakpa khongjing asibu mai pahnanaba hanabada baigyanik singna ICBH tagi ngakthoknanaba madi layengnabagi damak thijin humjinba kanaraba hidak amasung vaccine singba puthokpana chawraba mateng oiri masigi mathakta haksel gilamda thabak tawriba miyoy sing amasung volunteers singna kathokpaga loinana honaba kayagi mahina ICBH thengnabada khumang sauksinna sangsin mangamli ICBH ki maramda miyamda hena khanghananaba masung masigi maramda makhatana thijinduna punna thodang lawminaduna laina asi sandokpa thingduna masamu phabat tungi khunai ama syamna se hanasu Mukhyamantri na phangdokli Manipur Police na hairi mangkriba miyosing kannanaba thibomagi thabak leptana shathari Rajya Police ki control room na thadorpa cherolamada hai Kangpokpi jila gi manung chanba lailon wifi amasung kharam wifi khulsingi awangthang sarukta laiba singsang singda security force na thibomagi thabak chathaki singnaba mafam sing amasung irang thokanba tongan tongan jila singi mafam kayadasu security force na thibomagi thabak leptana chathari Amarom dangarang security force na Imphal East jila gi haingang police station gi manung chanba khabam langkhoi makhalai kaidagi pripa ki mi ama phare mahak langmai dongdagini hairi ngasi malem gi museum numit ni kumjale sing masamapon humputra taret ki ngasi gi numit asida International Council of Museum na malem gi museum numit pangthok pa horakki palan tharmasi pangthok gi marwaiba panamdi museum gi matangda amasung kala sanskriti amadi itihas ka sagonaraba polam singi maramda miyamda hena khanghanabani malem gi museum numit kamari lenana hojik hakki mamangda Akashvani Imphal ga khanana unaba mada Manipur State Museum gi curator Kshetrimayum na hai kumsi sahi gi oina museum uniting a divided world haibhir da palan tharmasi pangthokli mahak na hai International Museum Day palan tawgi maroiba pandam di public ta museum na lawriba crucial role asi khanganbani amadi museum haibasi yamna maroiba vital center for cultural exchange historical preservation education and mutual understanding lehenbada achoba thodang lawriba institute amani haibasi mayamda amuka khanghanaba hotnari ngasisu Manipur State Museum na thauramasibu palan tawjagadawri amasung International Museums Day ga mari lainana museum yengba lakpa khudingmak free entry ohenjagani Kaksing jila gi manung chanba wabagai yangbi community hall dangarang Thobal District Art and Cultural Development Association gi kunipan subu mapok kumon thorom pangthokre thoromada art and culture gilam da kathok pagalona na thabak thoromba oja guru singim phomda haikat laikat tamdoni kai khumnaba utki Rajya Art and Culture Department ke makhada Scheduled Caste Children's Cultural Dance Academy Kakching Khunyai Laikai na sindona pangthokpa Devaras Jagoi Tambibagi tha ahum chathagadaba workshop ama ngarangdagi haukre workshop asi horukliba mirolda Devaras ki maramda hena khangnanabagi wakhallonda pangthokpani hairi paugi marakthana tenu break ama
Lakliba August ki tang kunmathoi kunithoi amasung kulhumdoida Honorable Supreme Court of India da panduna leiba case singi waroisin purakna nabagidamak Honorable Supreme Court na akhanaba Lok Adalat Samadhan Samaro 2026 sinjagadawi Lok Adalat asigi mangoinana Lakliba megi tang kungani pandagi horaga Adia Center Lamphel Parta Pre Lok Adalat sinjagadawi Lok Adalat asigi kanabasing adudi thuna waroisin purakpa sel tingdaba nakal anima gyanaraga waroisin purakpa aroiba warep oiba amasung akaknaba niyom leitaba asini hairiba akhanaba Lok Adalat asida mari leinaba miyoi singna thawai yauna yaubiduna Honorable Supreme Court of India da panduna leiriba adom gi case sing asibu isamak yauba natraga online da oina yaubiduna waroisin pubiraknaba honabiu Yaubiningba singna screen asida pizuriba Google Form link asida changbiduna form mention bigadabani agopa marol gidamag screen da pizuriba address amasung contact number asida pau birakpa yagani khanganjariba the member secretary Manipur State Legal Services Authority tabiriba pau ase Akashwani Imphal dagini Narcotics Control Bureau NCB na Bharat Myanmar gingam khailana drug lalon mada chauna chena ba thangshin tuang koba Myanmar masa ama Delhi dagi fari NCB gi pauna hai Raja Singha pau pauna dona aron pau singning thina khomjalo matungda drug ki kingpin asi phaki bani miyoi asi kumjale singani kunmari da khaujol manaktagi methamphetamine kilogram taramari masung heroin kilogram ani gram chanipan phakiba amadi kumjale singani kunmanga da aizol dagi methamphetamine kilogram nifumapan phakiba gi thodok sing adu da chenaba miyoini mahapu masin hangbadagi Myanmar dagi Mizoram Manipur Assam amasung Tripura phauduna Bharat amadi Bangladesh ki mafum kaya da ngamkhai lana drug lalon bagi thabukta yamna chauna chenaba miyoini haiba khangba ngamle ngasi phongba pause singi maroi pausingi dum hauzik Kshetrimayum Ganga leire Ganga Thagachari Kiran kanna honaraba supurup anigi phajin kiba kundi thadoknari phawba UNC gi inter district economic blockade haukre kuki NP Manipur gi kuki taba mphom singda total shutdown su sangdokre haina sanga express Manipuri edition da banner headline tauri paw asi atei pause sing huyelan paw People's Chronicle sanga express English edition Naharol di Thaudang Hills Hornbill Express Ganphu Mail Tamenglong Times amasung Sanalepak pause dasu ahan headline tauri Highway anida punna gari chachuklom panduna lairi none da paliba gari sing escort ka loina na puthorok na ba thaurang tauri haiba paw pona pham pause gi ahan ba headline tauri Imphal Cycle lambi semba gi thabak CM na yengsenkhre pangai amasung khundrak pamgi khunja singda thajaba piram le haiba paw huyelan paw gi ahan bala mai da phongli paw asi atei pause singda su phongnari Bharat Myanmar drug syndicate ki kingpin ama NCB na phare haiba paw People's Chronicle gi ahan bala mai da phongli Petrol pump singda thau marang kaina leitre retail outlet singi mamang da queue lemna khre haiba paw sanga express English edition gi anisu be headline tauri RK Bidur Film Critic Award lisingani kuntaru Mega Chandra Kongbom da khusina khre haiba paw ma Manipur mail gi ahan be headline da phongli Imphal East ki mafam kaya da Hokat mi pham chatha khre haiba paw Naharol di Thaudang paw se gi ahan bela mai da phongli Town Churches Union Tamenglong gi pastor singna Emmanuel Baptist Church ta lamdam asida santi lakna bagidamak prayer tawkhre haiba paw Ganphu Mail da maroi ba paw oina phongli Eklavya Model Residential School gi mahairoi singna saba paper bag sing pharmacy sing da yenthokre haiba paw Tamenglong Times ki maroi ba paw oina phongli Senapati da panduna leiriba passenger sing amasung driver sing da relief material sing yenthokre haiba paw Senapati da phongba Hills Hornbill Express ki maroi ba paw oina phongli Kiran Thagachari Ganga aroi badamar we paw amuhanna Mukhyamantri Yumnam Khyamsana Imphal Cycle lambi samjinbagi thabak chathari badu chattuni yangsinkre Manipur Police na hairi mangkhriba miyosing kannana bathibomagi thabak leptana chathari amasung Bharat Myanmar gi ngamkhoi lana drug lalon mada chauna chenaba Myanmar macha ma NCB na Delhi dagi fare paw loijare